Kurumjari, ISTV ki pau miyeng tabiri basingbu taram na ukjari, hauzi ahan bada marot bapau. Mahiroi lai tabada lai haji laga lalon bagi thawong chatharak palai bak thibani haina Chief Minister and Biren ngasi Assembly da phongdokre. Ngasi Assembly na demand mari ki lupa crore chahum humbudra nithoi lakh kunthra ka taret hen bagi senfam pass tawkre. Amade Board of Secondary Education Manipur na laupa class 10 की परीक्षा ngasidagi hokre. Hauzi pau sandorong pijari. Mahiroi leitabada lei haiji laga lalon bagi thawong chatharak palai bak thibani haina Chief Minister and Biren ngasi Assembly da phongdokre. Wapa masingasi Assembly da Sugnu Kendra ki MLA ke Ranjit na government school singda textbook matam chana phanghandabaga mari lena na pukhalakhiba calling attention amagi paukum pibada phongdokibani. Ke Ranjit ki maikai dagi government school da tamliba mahiroi singasi ayambana sel thungi phibam phattaba imung dagi lakpa angang singni makhoi da matam chana textbook phanghaning haina takshin khibada Education Minister T.S. Radheshyamna chahi sigi March ki tang amadagi kunthraga mathoi phawgi manungda textbook yenthokani matam khara thinthakhiba se Hindustan Paper Cooperative Limited na khangawdana chess supply to bolep khiba amade tongan ba maram singdagini Handak the class 10 phawgi manung da laiba mahiroi sing Aadhaar link taunana bahonabada government ki record ta mahiroi lising nipuga mari lei haina thagalakibadu thijinbada mahiroi lising kunga mari khaktamak phangke kun amadi shasinaba mahiroi ni haiba khangbangam le haike Chief Minister ki makai dagi shu mahiroi leitabada lei haijilaga lalon bagi thabak chatharak pasi laibak thibani asigumba sing asidagi koknana ba makata na thijilagani Noise pollution thok pathingna na ba sarkar asna kan bamideng changtuna thabakaya lokhatli haina Chief Minister and Birena makata na phongdoki MLA Joy Keshna calling attention the pukhalakpa noise pollution ki matangda Chief Minister na haikibada noise pollution hanthana ba chap chapa thabak sing paikhat pagaloina na mari leina ba DC singda lekai the loudspeaker season ba section na yengshna ba khanaragani Lai harau ba madi yaksang kumai ase khara regulate tauna ba sarkar na khatnari haiki Jan manungda satli ba hujiki auto diesel auto do as mai manakta ga kogi grass sound proof na tari gari ga chat pa yab jante khong ga satli ga na kong si da geng ani yai bijan not only students ekhoi general peoples normal person people in the effect away decision ki khuthang aduga transport officers ki khuthang da aduga hujiki construction ki su labor department kari to kan ai madu hana tawri ba sidagi amuhena hajana implement tawna na ba ai hona jage hadina mai nai house singtok se thank you sir MLA Ranjit na pukhalakpa calling attention ki paukumda Education Minister Radheshyamna class 1 dagi 8 fawbagi textbook asi lakliba March ki tang kunthraga matoi fawbagi manungda mapung phana phanghalagani haiki Amarom ngasi Assembly miphamda Finance Minister Y Joy Kumar na demand mari pass taunaba move tawraki demand sing adudi Fisheries Art and Culture PSED amade Consumer Affairs Food and Public Distribution ni Demand sing asigi matang da opposition MLA KS Joy Kishan and Lokan ke Megha Chandrana cut motion pukhalaki MLA K Ranjit amadi o lukhoina observation PK Tungda Chief Minister na the Manipur Parliamentary Secretary Appointment Salary Allowances and Miscellaneous Provision Repealing Bill lisingani taraganipan the Manipur Public Service Commission Additional Functions Second Amendment Bill lisingani taraganipan House the Puthoki Minister and Kaishina, the Manipur Hills Areas District Council 5th Amendment Bill lisingani taraganipal amade B Hankaliana, the Manipur Agricultural Produce and Livestock Market Promotion and Facilitation Bill lisingani taraganipal House the Thamki. Tungda policy kaching handok laba matungda demand marige lupa crore chahunga humbudra nithoi lakh kunthraga taret henbagi senpam pass tawki
Bilsing aduna lupa crore yankai taruk lakh humbudra taret henbage Consumer Affairs Food and Public Distribution lupa crore chani yankai humdoi lakh kunkamanga henbage Public Health Engineering lupa crore kunthakani thoi lakh humpuni thoi henbage Fisheries amade lupa crore Kungamapan lakh humbudra taret henbage Art and Culture Department ni Board of Secondary Education Manipur na loba class 10 gi parikha ngasidagi hawkhre tongan center singda pangthok liba parikha si asoyangam yaudana mari leinaba bosem gi official singna yengsinba ki thabak chathaki amaromda more dasu parikha si santi oina chathaki More Government Higher Secondary School da Nupi Mahiroi Chani Taragamanga Amade Nupa Mahiroi Chamag Humbudra Manga Punna Mahiroi Chahum Maripudra na Parikha Thaki Parikha Sida Pamdaba Togdok Toktanaba More Police Team Amade KSO Anina Akan Bangak Senbaki Tabak Packet K Manipur Board ki official Singshulaktuna Parikha du Yengsin K Akan security ki section tharanga loinana board na lopa class 10 ki exam Tamenglong amasung none district ta sungas dege hokre Tamenglong Tamai none Khopum amasung nungba ki private center marida Mahiroi chamanga taragani thoine exam asi thari Mahiroi marina saba flying scout team amana none private center reyingsin ki Ngasidagi horiba class 10 exam asigi center singda all students coordinating committee ki thomi singeng sinkre khongchat aduda Lelong Higher Secondary Madrasa gi room number taragamanga da smartphone sizinaduna nataba pambe sizinaramba mahiroi amasung thawong aduda chenaba atopa mioi ama committee na phagalaga board ta sinakre hari committee ki convener Rajesh Yumnamna paumi singda ngasi phagat pa smartphone adudagi HSLC class 10 exam haina maming thonba member kunga taret na saba WhatsApp group ama thengnaki group aduda exam hall manungdagi question photo namlaga thagatpa amade question sing adugi paukhum yawpa photo sing thengnaki ngasi yengsliba center singi manungda Khangabok Higher Secondary amade Hairok Higher Secondary School da Khongban chenba amade Mahiroi singna nataba pambe sizinabada oza singna su hakthengna natraga nakoi nana mateng panglambagi mami chauna taramki Chathariba exam asi mawong chumna pangthoknaba mari leinaba education department na akan mamijeng changbinaba appeal tawki Higher Secondary School Madrasa ki invigilator OC AOC singna Mahiroi singbu hakthengna amadi nakoi nana note tawbagi amadi chhatra singbu aranba pambai sinan bada mateng pangiba school sigi invigilator Rias Kudakta invigilator ki mafam lokthokada bane amade center asigi OC AOC sing board ki maikai dagi akan bamieng changduna anoba center asigi OC AOC Kudakta sintokada bane haibasi ICC ki maikai dagi myam ki mafam da paudamjari Manipur da fangliba manama sing amadi haira sing atopa singa yengnabada mahau amadi magun leirabasu ningthina liduna thambaki thabak mapung phana tawdabana arembada pattuna mangri haina Deputy Chief Minister Y. Joy Kumar ngase Achokam India amadi ICAR Research Complex for NEH region Manipur Center na sinduna linking startups and SMEs in food processing with government schemes and market haibasida national conference amangasi hotel class the Pangthokre. Thoramatu the Deputy Chief Minister Y. Joy Kumar, Nabat ki officer in charge Pravin Kumar, All Manipur Fruit Processors Association ki Sana Jauba, Asokam India ki Assistant Director Jatan Vis, ICR Manipur Center ki Joint Director Dr. I.M. Singna Marweba Myo Singh Oina Sargyaki. Deputy Chief Minister Y. Joy Kumar Namakatan Haikibada, Manipur ki district Khuding Makta cold storage thamduna food processing ki thabak mapung phana paikhat na bathorang tauri. Ngasi pangthokliba conference asina food processing gi lamda kanaba piba ngamgani phangdoki. The state government or government is also quite aware of the same thing. We also know the necessity of cold storage. We are planning to have cold storage set up at each district of the state.
Maigi Khazana kilowatt lupa humpu lori basi humpuga mangada aduga unit amada lupa hunga pesha yangkai lori basi lupa mari de hengat na bagi matangda public hearing amanga se hotel classic grande da pangthokre public hearing aduda public sngi maikai dagi sarug yaki basingna Khazana hengat kadori basi gi maram maigi chang nairaktaba matam sangna maram pidana mai mutpa complaint number yadabagi matangda wafam kaya pukhana rakhe MSPDCL की मैनेजिंग डायरेक्टर प्रियोना मियाम गिदमक्ता तोंगान बा फॉर्मल अमदि हाइड्रो प्रोजेक्ट सिंगदगी मई लेबदा चंगबा सेनफम बाउंड्री अमदि ट्रांसमिशन चार्ज सिंग हेनगलकपना तंगाई फदना मईगी खजना हेनगटपा मथौ तारे इहाइखे Joint Electricity Regulatory Commission for Manipur and Mizoram की चेयरमैन NG Saratna अनौब चटनागदबा खजनागी चांग असिगी पब्लिक हियरिंग असि पांगथोक्तबा यादे मसिदा मियाम की अपाम्ब फोंदोकनबनी हाइखे Department of Library and Information Science Manipur University na sinduna numit mangani chupna chathagadaba preventive conservation of manuscript and rare document haibasida national workshop among us department asige seminar hall haudokre National Mission for Manuscript Ministry of Culture Government of India की सेंथंग मखादा पांगथोकदबा सेमिनार असिगे हौदोकपगी थोरमदा मणिपुर यूनिवर्सिटी की वाइस चांसलर प्रोफेसर अजय प्रसाद पांडे दिल्ली यूनिवर्सिटी लाइब्रेरी सिस्टम की लाइब्रेरियन डॉक्टर देवी सिंह बनारस हिंदू यूनिवर्सिटी के डिप्टी लाइब्रेरियन डॉक्टर डीके सिंह अमदे मणिपुर यूनिवर्सिटी की डीन ऑफ सोशल साइंस प्रोफेसर एन लोकेंद्र न चिंगबना अथोइबा मिथुंगलेन सिंह ओइना सरुग्याकी Chief guest oina sarug yakiba Vice Chancellor Adya Prasad Pandena Thaurom ka mari leinana haikibada manuscript haibasi literature tawjariba miyoi singi damakta de khwaidagi maroiba posakni miyoiba singi haukraba wari singbu ningsinghanbada manuscript sing yaudaba yaroi Bharat ki oina yengbada manuscript masing yamna leiba lamdam ama Manipur su oire pangthokliba seminar ase Manipur gi oina yengbada yamna kanaba piragani haiki Ngasi ayuk chawang na pong mapal mukta da Porompat Police Station ki manung chanba Imphal Tinchit Road ke Yaral Park ki chingda water supply scheme ki thabak suriba Keystone Private Limited ke thabak sunaba lairiba sinmi singi laifam ki manak lambi ki na mataida sakhangdaba singna China na saba hand grenade ama thamlambadagi mapamadu da thabak suriba miyo singna thengnarakpadagi police ta pau piraba matungda police ki bomb disposal squad na asoyangam yaudana bomb adu pokai henkre Bomadu kanana karigidamata thamlam liban haiba chapchaba khangbangamdre police na makata na thijinbagi thabak chathakre Organic farming na Manipur gi economy da chawna ahongba pirakadori farmer kaya gi senthok lambi hengat hanbangamlagan haiba mayek seng na khangbangamle hiram sidai khoi gi pawmi khwairakpam nawa madi el ajit gi pawdamama Department of Horticulture and Soil Conservation की मखादा Manipur Organic Mission Agency मोमाना Organic Farming की थबक थोरम क्या फाइखली Agency सिंगी थौसिल मखादा Manipur की district सिंगी NGO सिंगा Service Provider अमम हाप्तुना Organic Farming की थौदांग लौहली उखरुल district की वैना असम भक्तना Managing Director वैबा The Garden Care ना Service Provider वैदुना district असिदा लम हेक्टर समंगादा Organic की वैबा महिमरों थावगी थबक जथरी district असिगी हुमी खुंदा लम हेक्टर को मंगादा थारिबा याइंगंग हौखिबा फेब्रुवारी की तांग 13 खुंजा सिंह लोके लोकपुगी थबक अदुदा मोमा के प्रोजेक्ट डायरेक्टर के देवदत्त शर्मा लोइनाना एग्रीकल्चर डिपार्टमेंट की एक्सपर्ट के एस निमाइचानन लुचिंग टीम मना हकथेंगना यंगसिनखि Project Director K. Devadatta Sarmana Self Help Group Sembagumna Lomi Kun Manga Natraga Yankai Funsilaga Farmer Interest Group Semduna Pochai Thabagi Thaba se Sathan Bani Mission Nasi Hoji Mai Pakpa Haibad Oire Mission Organic Haibasi particularly Northern Gita Horibasi Atai Karimtagi Nati Northern Gi Farmer Singsi Maruena Manipur Gisu Farmer Singsi Sing the Laiba Tamna Laiba Tuma Farmer Singsi Yamna Lairaba Yamna Pesha Tokchadaba Sumasi Chantok Lambi Kitang da oru su hengal an bangam na bagi pandam da tawbani Lomi sing na puthok liba organic ki pothok sing market ki wani ngai leite organic pothok sing mapal gi myo sing na yamna pamli makhoi ya pama state asina puthok pa ngamda ba khaktani aikoi gi farmer da income ji hena la aga moi gi socio economy overall socio economy conditions e phagat na bagi adu ba mapum oi ba pandam du dani organic farming changchili basi
Manipur ki chingi district singda organic farming tawbana lawmi singda senthok lambi hengal hanbada natana akoi wi khal kahenna na thambasu ngamli Singi lamda organic farming paikhat pasina chumna dagi mamangai da har hapam dabagi khudong chaba du yam chauna phangmada natana masi ekoi gi tungda lakadoriba chingi environment sokpa yaba lamai thaba mai thaba madi kokthokpa jungle kokthokpana chingna sidasu chauba thodang ama lawraga masi environment tasu akoi gi phibam purap phagnabagi phibam ama soidna oigani haibase ai haijaningi Farmer Interest Group asibulu singlibi erni hungmi ungnauna lau patawasi tawna honabada momana chauna selgi mateng pangmada natana ahenba aphaba wakhalon kaya piri handak chahi asida puthokliba pothok asidagi mathang chahi da hena puthoknaba honagani matamamada sufam namphang khangdana kangauna duna leramasing hojikti momana mikap thoanuna mai pakpa lomi ama haibado oiba ngamlesu haike Department na ekoi pu hukum tu Lising Deret ka Jama do Besai when a BA, Equabu hard Yaminga, Equina do Wishi Equi Rai by me Cockney, no quina shum, young beaver, Adu Gidamakda, Yam Nungaire, income shoe Adum Matamatan when a lakba, Yahina Kale, Equi Pajana Doninga doge, no quina Pajana young bureau Hybado, Hining Beni. Laikup thokpa layong karam na ngakthok kadagi haibagi matangda communication planning workshop among asidagi hotel Impal da hokre National Health Mission Manipur na sindun hayang pawba chathagadaba workshop hawdokpagi thorum aduda Health Services ke Director Dr. K. Rajo UNICEF Guwahati ki Health Officer Dr. Naulik Shana Chingba amade mari leinaba official singshu sarugyake State Mission Officer Dr. Nandakishore na phongdorpada India ki oina lisingani kunda Laikup thokpa laina control tawnab honari Manipur da su tha mapal hek subadagi chahi taraga manga phawgi manung da leba angang singda laina asi control tawnana ba tika tharagani thabak ase March ki tang 23 tagi April tha phawba chathagani hairi Salai Agro Products Private Limited ki Chairman amadi Managing Director Narengbam Samarjita Indian Achievers Award for Emerging Company Piduna ikai khunabut ngasi New Delhi da pangthokiba nipugamari raksuba Indian Achievers Seminar 2018 on Make in India Creating and Enabling Environment for Entrepreneurs da Samarjit ki company ashina lau singuga mari leinaba pothok sing hena phagat handuna laumi sing senmilon phagat hanaba khonabagi damak mana Pikibani. Hausi makataba pau pizit ringi maraktan natin babre matang lominasi. Jolip 100% natural syrup amasung capsule yu thakpadagi oirakpa awa bachai thing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Abo Greg John gidi tatatis college di mamal suma phang puding chamane yo sumang roi pista salabnina adu suma takta superlink footing ge offer amam pirisidi taj electric run no sin bagum na yoti sin ya dudi sanagi mohuk yang na sin ba yandre Kaidowina kanano kaigino kaido biyo masi pumna loi lebide gari ahan maga tong mangam drone khula laga tongni khaliba namai doi kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu Imphal Finance ta salo ai jo ahan ba leingam tadna Imphal Finance tagi loan oine lori Imphal Finance na nongmugi manung da gari loan lobu yabagi khudong chaba pijari adom na pam makhal gari kudingma lobu be yagani For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Leb, Imphal West and at authorized dealers across state for a smooth drive.
ब्रेक मतुंगदा अमुखन तराम नोकचरी मखताबा पाउदा नागमपाल पुंसी कैथल होटल सिंह योलंबे युंगो फागतुना मंगनख्रे नागमपाल वुमेन डेवलपमेंट सोसाइटी ना ngasi nubidan wairam कैथल asigi akoibada famliba hotel singda drive chathabada yu singadu phagalakibani society gi miyo singna mafam asida matam kaya gi mamangdagi yu yonbagi thabak chathaduna lakri mamangda su kaya phaduna matungda amuhana tawdana ba khangkhrabani adubo hanjil hanjina chathar pasida khoisaunaraba society gi nupi singna drive asi chathakibani society na makoida thamkiba thawairaktrabadi hotel phamba yabagi athingba phawba thamlakpa yai hari phagalakhiba yungau sing haidoktuna mangankrai Amaronda All Manipur School Students Transport Association School Van Service ki mingda yu puduna chalamba van amra phagatkrai ngasi association asigi mioi singna phagalaba mioi adude RK Ibo Chauba loitang khunau maning lekai dagini mahak ngasi iroi sembagi lambi machindagi tongan ba mafam singda yu thanana purakpa yu liter jamaga kunga konana phagatkibani ngasi yu phaba to mari leinana MS Tagi General Secretary Jimmy Tongbram na phongdorpada school van service ke hangam-mapal machugi sticker na pa van sing ase lesing ani taraga manga gi September taraga marida Manipur government na gadget notification thoktuna school gi mahiroi sing khaktamak thindok thinjin tawbada sizinabada ayaba pikibani adubo laibak thibadi masigi khudong chab lauraga lanai miyo singna tongan mamakal ki karwar sing yauna yu mayai ka bachinjak sing puthok pusin tawbada sizinaba haibasi laibak thibani asiguma mamakal ki thabak sing chathar pasi MS Tana matam chupada mayok nagani haiki Van service to biri ba sinau sing na kai sing na yelo na piu adu atopa karbar da gari sizina biri ba sing hana school van oira magasu isana laroga atopa karbar sina pamtam da masagi yelo ji isana khangna setalaga dum sizina biu adu masi makha tarak pudusu sumaina yelo sticker napaga school angang thinbagi nama da sigi marumda ain kaina su mathabak to boler magidi MS Tan madu khak lebna thawai haba tharoi haba posim thamjage Thangagi gang rape ta tena ba mioi ahum police na chahi taraga Nepal sudri hairabasu mioi anide voter chanduna bot thada ba yawram le haina Youth Forum for Protection of Human Rights ke Women Wing Secretary Marina Konsam na paumishinga phongdokre ngasi Manipur Press Club ta paumishinga unabada Marina na makha takibada thodok aduga mari leinei haiduna pharaba mioi ahungi pokpagi numit Aadhaar card matric certificate amadi voter card ka amata manade Aadhaar amadi matric certificate ta chahi tara Nepal sudrabasu voter card tadi chahi kungamathoi shuba yaure maramasina aseng ba chahi khangdoknaba ossification test tobiu case asi special investigation team amana thigat hanbiu amade thodok aduda awaba tarabi nupi machado kanglei pung mayol ipau koba WhatsApp group ta thagalakpagi mayokta mari leinaba singna case lokhatpiu haiki SIT special investigation team ama sibira matungda case independent body da hanover to biraga mayek chumba aramba asengba da phangna bagi da makta maramdi thoi incident su thanga da gini adagi OC su thanga da gini victims su thanga da gini accusing su thanga da gini Naga Chief Association Chandel District amasung Kuki Chief Association of Tengnopal District na thasigi kungamathoida pung kungamari general strike kaukibadu hauzik chathariba class 10 amadi 12 parikha ki yengtuna exam loidriba phawba handokle haina association ani na phongdokre ngasi Manipur Press Club ta pangthokpa pawgi mifamda Kuki Chief Association of Tengnopal District ki president TM Holkokha haukip na haikibada Tengnopal amasung Chandel District ke More Chapikarong Tengnopal Chandel amasung Machi Block ke NREGS ke numit taraga tare nigi khusuman pithoktana leire sarkar ga wari sanabada ngasi phawgi matam thakibani adubu class 10 amadi 12 ki exam yengduna general strike yaithokpani exam manung singda pithoklabadi khongjang handokani madu natrabadi mathangi numitta ki akanba khongjang changsingani haiki Kwai Nungseng Shintalup KHNSI na sintuna nongpok thong hang bahaiba nationalism amandi spiritualism haibada yumpham oiba numit humnege training February kun hundoi dege kungamanga fawa tampha hotel da pangtok lagani haina KHNSI gi general secretary Tenshubam Leishemba Maitei ngase Manipur Press Club ta paumishinga unabada phongdokre Leishemba na makata na training dage khangalaba nupi macha yangkhaina Inunglon, Kununglon, amadi Wangulon githong hangna ba campaign chathargani haiki. Tabak mapung phadana loishindana dolai thabi
project sangapa yaro haina dolai thabi barrage man canal protection and construction committee secretary TS Manithoibena ngasi Manipur Press Club ta pawmising da phongtokrai Manithoibena makha takibada dolai thabi project as loirabadi miam da kanaba kaya pigani haiduna committee asna sem sabada thengnaba awaba khangbinaba haijabaga loinana canal sina sohlaba lammapu kaya compensation phangdrabasu lampi ba yaunare adubu canal gi thabak mapung phatringe da project sangap haibasidi miam bunam thak tawbani maramasna canal gi thabak mapung phana loishinduna turel thingali ba maphamda machu khara taisilaga sangabagi thoramda akoi bagi miam na sogot loi haiki About hanging the lady about 40% cut and getting it about the studios. Seeing the project it about Amadi, getting it about singing, a home pana, Sanataram Tango Salmatunda. I look in selection people yarny have a matam to the project Sangha to present Bamze. Miyoibagi Sebadi, Ishorgi Sebani Haiba Wakalonda, Swainairaba Singbuk Kanlu, Haiba Ningshin Numit Ngasi, Garida Leba Krishna Das Service Station the Pantokre. Krishna Das Memorial Trust ke Shampana Sindor Pangtoki Batormaduda, Mapuroiba Legendra Binupi Sinda Trust ki Maikadagi Selgi Tengbang Peke. Trust ki Mihut Risikantana Tabak Asi, Makatana Chatagigani Haiki. Kwantauzam Kendra Mandalgi Nauna President Kalabahidang Mayum Lal Kanhai Sharma Nambol Municipal Council Ward Number 3 Boot Level Committee na Taramna Okray. Thoramaduda Nambol Municipal Council ki Vice Chairperson Ebimola Hanagi Chairperson Tekcham Iboto Amade Boot Level Committee ki Thaupuba Singsu Saryaki. Humbudra Suba Jominami Thoram Churachandpur ki public ground the Pangthokre Thoramaduda MLA Bungjagin Balte ZRO ki President Thanglen Pau Guite Susaryaki. Thoramadu Kuki Thado Mar Wi-Fi Kom Paite Simtena Chingbagi Natyo Bezagoi Sai Kamaram Su Pangthoki. District Handloom and Textile Office Tamenglongna Pradhan Mantri Jivan Jyoti Bima Yojana amasung Pradhan Mantri Suraksha Bima Yojana gi makhada Handloom Weaver Singi Awareness Program ama Tamenglong District ke Namlalong Ward Number 2 da pangthokre. Thoramaduda Project Manager Handloom and IVAIMA Tamenglong Handloom and Textile Development Cooperative Society Secretary Tuikona Su Saruyaki. Smile Impress Medical and Dental Clinic Makada Combined Unity Trust na Kaibung Community Hall the Lem na Laing Bagi Camp ama pangthokre. Punamiyoy Chahumrom Laing Bagloy na nahidak lang taksingsu Lem na panganki. Railway lambi shembada compensation pibagi matang da chay nabilay riba sigamari layna na chathariba railway ki thabak thinglingai cherakta tunnel number 4 maya dangarang sakhang da basingna venture company gi cement prokpa gari ama mai tharamle gari adu ki registration number na MN03 T1326 ni Thaudo sigi makha tarak padanga si Imphal dagi ahenba security changsinduna marang ching khulgi khulakpa namrol rule gondai mai faduna numidang wairam Imphal da puthokna bhonarakpada khunja singna irang horakpadagi chawna mukna bathokre police na miyang irang adu lakshna na batia gas kapkre khunja singna khulakpa phabe yaroi Tamenglongi DC chairak piu haiba kholau sing lauki Tengnopal police amasung NAF Taranthoi Subasam Rifles ki apun batim amana Phalbung Chingsang Pareng da Kani Pambi Ekar Kunlom Yanthat Krai ngasi drive aduda SDPO More Sandeep DSP Tengnopal and Suraj OC Tengnopal John More OC Commando P Tarun Kumar NAV ki SI Lamsanglen SDC Tengnopal and Kameshu Saryaki ngasi yanthat ki ba Popi Pambi Singh lupa crore amaga lakh kunlom ki oigani hari NAV NCB Imphal East Police Lamlai Amadi Sagolmang Police ki apun bakang bomana Khongbal Tangkul Kulmanakta Maharani Chingda Tharamba Kani Pambi Ekar Nipurom Mangan Kre ngasi drive aduda Imphal East Commando Team Narcotics Cell Reserve Line amasung Tare Subasam Rifles ki personal singsu saryaki ngasi yanthat ki bak Kani Pambi sing asi lupa crore anirongi oigani hairi
थासिगे तरागुमदोइदगी चथरकलिबा नेशनल डिवर्मिंग डे बिष्णुपुर डिस्ट्रिक्ट ओइना हिदाक पिजा हौदबसिंग हिदाक पिजाबगे मफफ डे थौरम डिस्ट्रिक्ट असिगी मफम कयादा पाक्सन पांगथोखरे डिस्ट्रिक्ट हेल्थ सोसाइटी बिष्णुपुर की मखादा अंगनवाड़ी सेंटर सिंह प्राइमरी हेल्थ सब सेंटर सिंगदा डिस्ट्रिक्ट नोडल ऑफिसर डॉक्टर उमानंदन लुचिंगबा मियोय मंगाना साबा टीम अमममना हिदाक पिजरिबा मफम सिंह कोइना चत्तुना यंगसिनखि कैबिनेट मिफमना पास तौख्रबा फिल्म पॉलिसी चनहलो मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट के एकेडमिक सेशन अथुबा मतमदा होहल्लो हाइना फिल्म फोरम मणिपुर की थौमिसिंगना लंफेलदा लैबा संगर टॉकीज ममांग वाकन मिफम चथखरे फोरम की चेयरमैन एस मंगोल जाउना फिल्म पॉलिसी हौजिक फाउब चनहंदबसिना मणिपुर फिल्म की मगुन अमदि लम असिदा थबक तौरिबा मियोयसिंगी पुंसी अमदि मोरल फगतहनबा ngamdana लैरी पॉलिसी असि अथुबा मतमदा चनहनबियो हाइकी ngasi ko ni film number da wari ba migi yum wairaga migi yum duna yumbudu na tanthok ni mom tamna tanthok pa tawri ba problem se masi karumba film city masam to isu linkat pirbadi ai ko awaba se film policy si la kan dani ko ka dori se na masi la han basina tungi amadi hojiki changes songi ru mayam da afabu oigine na thamjari अमरमदा फोरम की वाइस प्रेसिडेंट विश्वामित्रना फोरम न तालिब दाबी से लागलिबा मार्च तांग तरा फाउबगी मनुंगदा थबक ओइना ओंथोक पिद्रबदे आर्टिस्ट सिंह अकन बखोंजंग चंगसलगनी हाइकी तो चिंथा हौजिक सानबगी पाउम ग्लोबिरसी ngasi sanabgi pauda top chingtha youth progressive organization sinduna taruk suba typo trophy village open football tournament team ge ngasi sanaki ba ahanba semi final match ta ydc khoirom lpyc leirong thelbo goal ani amada maithiba piduna final changkre hayeng ani suba semi final match oina hui cup fc amade ijan team charangpat sanagani hayeng gi akaba team ga thasi gi kunga manga da ydc khoirom ga final da thengnaragani हॉकी यूनियन लाइक यंगबम लेकाई की ट्रेजरर ओरंबा आरके सना तोंबना लाइखिदबदा यूनियन असिना अवाबा फोंदोखरे हौजी सानाबगी मखाताबा पाव बोया निथौजमदगे अमुक लौबिसी All India Police Sports Control Board की मियंग मखादा मणिपुर पुलिस ने युम्बु ओइदुना था सिगे तंग तरामापलदगी खुमलंपक स्पोर्ट्स कॉम्प्लेक्स की आर्चरी ग्राउंड स्टेट यूनियन टेरिटोरीज अमदी पैरा मिलिटरी फोर्स की यूनिट कुंतरु की नुपा अमदी नुपी आर्चर शहुम हुमफुरोम नसरु यादुना सथरिबा तरुक सुबा ऑल इंडिया पुलिस मैन एंड वुमेन आर्चरी चैंपियनशिप की ngasi pangtokiba मीटर हुमफुतरा की नुपी की रिकप्ता BSF की आसारानी होरो CRPF की आईसीटा अमदी BSF की सुकरप्रीत कोरना हानबानी सुबमदी अहुम सुबा ताखरे मीटर हुमफुगी नुपी की रिकप की पांगतोखिबदा BSF की सुकरप्रीत कोर यूनिट असिगी आसारानी होरो अमदी यूनिट असिगी बालेन माइना हानबानी सुबमदी अहुम सुबा ताखरे मीटर यांखेगी नुपागी कंपाउंड की पांगतोखिबदा पंजाब की लबजोत सिंह उत्तराखंड की संतोष कुमार अमदी SSB की रमाकांत शर्मा अहानबानी सुबमदी अहुम सुबा ताखी मीटर यांखेगी नुपागी कंपाउंड 2 की पांगतोखिबदा पंजाब की अकुश शर्मा यूनिट असिगी लबजोत सिंह अमदी ITBF की अनिल कुमार अहानबानी सुबमदी अहुम सुबा ताखी मीटर यांखई की नुपी की कंपाउंड 1 की पांगतोखिबदा राजस्थान की सुप्रियर SSB की TICMB अमदी राजस्थान की दीपमालाना अहानबानी सुबमदी अहुम सुबा ताखी मीटर यांखई की नुपी की कंपाउंड 2 की पांगतोखिबदा SSB की TICMB राजस्थान की सुप्रियर BSF की संदीप कोरना अहानबानी सुबमदी अहुम सुबा ताखरे नुपी की कंपाउंड की ओवरऑल द SSB की TICMB राजस्थान की सुप्रियर अमदी पंजाब की राजकोरना अहानबानी सुबमदी अहुम सुबा ताखी मीटर यांखई की नुपागी इंडियन राउंड की पांगतोखिबदा BSF की अभिषेक कुमार सिंह AR की P हेरो बामदी मणिपुर की M ननाउना अहानबानी सुबमदी अहुम सुबा ताखी मीटर कुंथ्रा की नुपागी इंडियन राउंड की पांगतोखिबदा ITBF की S बसंत सिंह BSF की रंजन कुमार अमदी मणिपुर की L साफाबना अहानबानी सुबमदी अहुम सुबा ताखी कैटेगरी की ओवरऑल द ITBF की S बसंत सिंह स्कोर चाटुक हुमपुनिपाल फंगदुना अहानबा मणिपुर की L साफाबना स्कोर चाटुक यांखैनिपाल फंगदुना अनि सुबा अमदी मणिपुर की M ननाउना स्कोर चाटुक यांखै तरुक फंगदुना अहुम सुबा ताखरे
मीटर मरफू तरागी नुपागी रिकप की पांगथोकिबदा ITBF की पाइजी यादवना अहानबा AR की N सुभाष चंद्र मैतेना अनिसुबामदी BS की पावन सालसोना अहुम सुबताखी नुपागी मीटर हुंपुतरागी रिकप की पांगथोकिबदा BS सेबगी अजय यूनिट 80 की शामन सिंह अमदी ITBF की बालजी यादवना अहानबा अनिसुबामदी अहुम सुबताखी LCL लेप्राकपमना NYDC खाइदेंबो माइथिबा पिदुना मंगा सुबा मेंस 11 विलेज ओपन वॉलीबॉल टूर्नामेंट की चैंपियन ओइख्रे मयांग इम्फाल खुमन यूथ एसोसिएशन सिंदुना था सिगी तांग 15 दगी टीम 13 ग्रुप अनि थोंगना खाइदोक्तुना खुमन मिनी स्टेडियम दा सथरखिबा मंगा सुबा मेंस 11 विलेज ओपन वॉलीबॉल टूर्नामेंट ngasi लोइसनख्रे ngasi सानखिबा अरोइबा मैच दा ICL लेप्राकपमना NYDC खाइदेंबो सेट अहुम अमा कुनमंगा कुनिथोय कुनमंगा तरातरुक अमदी कुनमंगा तरामरी दा माइथिबा पिदुना चैंपियन ओइखिबनी सथरखिबा टूर्नामेंट असिगी चैंपियन ओइखिबा ICL लेप्राकपमदा ट्रॉफी गलोनना लुपा लिसिंग तरा मंगा रनर्स अप ताखिबा NYDC खाइदेमदा ट्रॉफी गलोनना लुपा लिसिंग तरा बेस्ट स्पाइकर गी मनाप ताखिबा रेडोगी MD सकिलदा ट्रॉफी गलोनना लुपा लिसिंग अमा बेस्ट सेटर गी मना ताखिबा LCL लेप्राकपमगी के इस नाउटोंदा ट्रॉफी गलोनना लुपा लिसिंग अमा बेस्ट ब्रोकर गी मना ताखिबा LCL लेप्राकपमगी वाई बोबोदा ट्रॉफी गलोनना लुपा लिसिंग अमा अमदी बेस्ट प्लेयर गी मना ताखिबा NYDC खाइदेमगी वाई सुधीर दा ट्रॉफी गलोनना लुपा लिसिंग अमा थौरमा पुसिंगना खुसिनखी मरीसुबा MCA W Pralhada मदी W Ramananda Elite टूर्नामेंट की ngasi सानखिबा मैच दा PTRC पासोइना रेस नागामापालबु माइथिबा पिख्रे मणिपुर क्रिकेट एसोसिएशन सिंधुना था सिगी तांग 13 दगी टीम 13 सरुक यादुना लुवांग संगमगी लुवांग पोकपा क्रिकेट स्टेडियम दा सथरिबा मरीसुबा MCA W Pralhada मदी W Ramananda Elite टूर्नामेंट की ngasi सानखिबा मैच दा PTRC पासोइना रेस नागामापालबु रन हुमफु तरुकता माइथिबा पिखिबनी PTRC पासोइना टॉस ngamduna अहानबा बैटिंग तौखिबदा अपीबो ओवर निफुगी मनुंगदा विकेट 3 तुरगा रन चामगा 42 लौखी मसिगी पाखुमदा अनिसुबा बैटिंग तौखिबा रिज नागामापालना अपीबो ओवर निफुगी मनुंगदा ओवर 19 बॉल अमदा विकेट लोइना तुरगा रन चामगा 13 खंगलौदुना मैच असी माइथिखिबनी मैच असिदा PTRC पासोगी सानरोई जोनीना बॉल 58 दा रन 94 लौदुना मैन ऑफ द मैच ताखी सथरिबा टूर्नामेंट असिगी हायेंग स्टेडियम असिदा साइक्लोन थांगमैबन अमदी थाव थांगमैबनगा सानगनी तरामंगा सुबह मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैच दा सेम खागेमपल्लीना मॉडर्न क्लब टीम बी सिंगा मखाबु माइथिबा पिख्रे मणिपुर वेटरन क्रिकेट एसोसिएशन सिंधुना था सिगी तांग निपाल दगी टीम निपाल ग्रुप अनि थोंगना खाइदोक्तुना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल ग्राउंड सथरिबा तरामंगा सुबह मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैच दा सेम खागेमपल्लीना मॉडल क्लब टीम बी सिंगा मखाबु रन 43 दा माइथिबा पिखिबनी मैच असिदा माइ पाखिबा सेम खागेमपल्लीना टॉस ngamduna अहानबा बैटिंग तौखिबदा अपीबा ओवर 19 दा विकेट मंगा तुरगा रन 2 लौखी मसिगी पाखुमदा अनिसुबा बैटिंग तौखिबा मॉडल क्लब टीम बी सिंगा मखाना अपीबो ओवर 19 दा विकेट 9 तुरगा रन 13 खंगलौदुना मैच असी माइथिखिबनी ngasi सानखिबा मैच असिदा सेम खागेमपल्लीगी सानरोई गोल्सनना बॉल 95 दा रन 43 लौदुना मैन ऑफ द मैच ताखरे सथरिबा टूर्नामेंट असिगी मथंगी मैच था सिगी तांग 19 दा साइक्लोन थांगमैबनमदी मॉडल क्लब टीम बी सिंगा मखागा सानगनी STT टीम A सेक्टा अमदी FC लमलाई सथरिबा चालो कप नेपाल सुबलमलाई केंद्र विलेज वाइज मेंस ओपन 7 सेट फुटबॉल टूर्नामेंट की सेमीफाइनल संख्रे चालो यूथ यूनियन क्लब न सिंधुना था सिगी तांग मरी दगी टीम 19 ग्रुप नेपाल थोंगना खाइदोक्तुना क्लब असिगी ग्राउंड सथरिबा चालो कप नेपाल सुबलमलाई केंद्र विलेज वाइज मेंस ओपन 7 सेट फुटबॉल टूर्नामेंट की ngasi सानखिबा अहानबा क्वार्टर फाइनल मैच दा STT टीम A सेक्टाना EUSC टेलोबु गोल 13 अनिदा माइथिबा पिदुना सेमीफाइनल संखिबनी अनिसुबा क्वार्टर फाइनल मैच की सानखिबदा FC लमलाइना SADA संजेमबंबु गोल नेपाल अहुमदा माइथिबा पिदुना सेमीफाइनल संख्रे सथरिबा टूर्नामेंट असिगी अहुमसुबा क्वार्टर फाइनल मैच हाई नुकिल पुंग अनि ताबदा बोलेरो सेक्टा अमदी CHYUC चालौगा सानगनी मरीसुबा अरोइबा क्वार्टर फाइनल मैच दा STT टीम B सेक्टा अमदी INJC इटम नुगैगा सानगनी
Sangaipat Sporting Union Sinduna Tha Sigi Tang Taratrokti Tim Kuntren Saruk Yaduna Union Asigi Ground Sathariba Anisuba 5-a-side Sangaipat Open Day and Night Soccer Tournament ki ngasi sanakiba match ta SSU na KTL bu goal ama sinoda maitiba piki match asida mai pakiba SSU gi goal adu Sitaranjan na sankibani Awang Kuno Youth Development Association Sinduna Tha Sigi Tang Taranipa lagi tim Tarataruk na group mari thokna khaidokuna Association Asigi Ground Sathariba Tarahomdoi Show 11 7-a-side Village Open Football Tournament ki ngasi sanakiba ahanba match ta MSFC haingang na WYDC Lemrambu goal Taramathoi amada maitiba pikre Ani suba match ki sanakibada Kha Sanjimbam FC na Konthojam FC bu goal taret mangada maitiba piki Taekwondo Masanada National ki thakda pangtopa championship kaya da saruk yaduna medal kaya loroglaba Ahanthem Prithviraj na United Taekwondo Academy Yumnam Lekai gi head coach Hari PR gi makhada akanba training tawduna amadi kanna honaduna international ki thakda pangtopa championship kaya da saruk yaduna medal lobang ngamdaba kanna honagani hairi Taekwondo Masana asida makhatana yamna pamjana sananingna basu sanabagi sangdraba yadra polum sing award apa kaya na marang maragta sanabasi tokningba phawi Apopi mama madi mari mata singna award apa sing yeng biduna hojik makhata na kanna sanaduna international thaki masak narba sanaroi ama oina ba kanna honagani haiki ai oda hari pyargi makhar sanaduna national madi international ki thakta sanaduna championship ki medal kaya long ngamna ba honagani Apopi mama Ahanthem Ongbi Lakshmi na masagi apamba ningba thungana ba kanna honarabasu leiter lairabagi awabana marang maragta ningba thunganba ngamdaba kaya yauki sanababu pamjaba amadi mari nenaba singna mateng panghaningbagi apamba phongdokladuna warabasu wana makhatana masagi aningba thunganaba honagani haiki national gi ma salakpase paisa gi asuki matik changi sanabata lekhitra hana awaba mo aduna sport punu sijaba singna sai awaba family ga awaba sanga tawbanina mateng khara panghani Tagachiri boyai hozul roslakpada ngas nomgi oba ayinga sagi paw mu pizari Environment Directorate State Climate and Weather Report ki matung ina ngasigi khwaidigi sakhiba Celsius degree kunipal dasmik kuntra manga Khwaidigi ingba Celsius degree taruk dasmik taramathoi Nuksita yawa ising manilgisang maximum da sada marfu taratret dasmik ni fumapal minimum da sada taratret dasmik tarani thoi oike ngasi nong sukite Hauze roibada ngasi maroiba paw amuka na pizari Mairoi leitabada lei haijulaga lalon bagi thawong chatharak palai bakthi bani haina Chief Minister and Biren ngasi assembly da phongdokre ngasi assembly na demand mari gi lupa crore chahum humbran toy lakh kunthra ga tare hen bagi sent from pass tawkre amade Board of Secondary Education Manipur na lova class 10 gi parikha ngasi dagi hawkre ngasi ge wenade ISTV re pijaba paw matang sa lojare mieng kabi basimbo amukana kurumjari